ꯃꯛꯇꯗ DKS Entertain YouTube channel asina khwai miyambu taramna uksabaga loinana ikai khunba uchari loinana ngasidi mayamgi mafamda crime story ma khudol tamjage haiduna wari ma puduna lakchari wari esi mayamda niba matamda soikilan kiba yawrabusu mayamda ngakpi haiba wafam asi thamjabaga loinana mayamgi mafamda wari esi khudol jari wari sigi mapungje thoktoise Kristen Heather Strickland kawi ko maje USA gi Fall River Massachusetts hariba mafam sida November gi tang 16 1967 da maje poktoini magi atopa maming amana maje the angel of the dead haina ju khangnai ko se kamaina kaurino hair kanda mana tauliba phattaba thabak mayam je sijina maram oiraga magi mingje sumaina kaudoineba aduga markse 1988 the Glenn Gilbert che siga luhonglani sigi matungdai di maje magi nupagi surname Gilbert che sija hapchillaga Kristen Gilbert haina khangnarani ko maje Gilbert ka yum panminarba matungda masanupa ani poklani masanupa ani je po abatungda maje magi nupa Glenn Gilbert che siga sok lising amaga samapan maudrani pan ko 1998 da mung divorce tawrani kainarani ba Sigi matungda wari je maje Massachusetts ki Northampton da leiba Veterans Affairs Medical Center BMC de sida maje nurse oina ju thabak tawdoini ko aduga maje first degree murder case second degree murder case sumaina mathang pandoini case amadagi ama sumaina mathang pandoini ko aduga magi victim oi howdoje haidi mana tawriba phattaba thabak tu da victim oina lay hongdoiba mi je pulapna mi mari ni ko aduga mana crime tawriba matam je mana idi phattaba thabak tawkiba mi wat minai mi hat ikun tawiba matam je 1995 to 1996 phau ne ba 96 de ai pokpa chahi ni ne adu ma je sigi 1995 to 1996 je sidi tongana magi court magi maramda complaint guma thangkala ganda oihiba mana si atenma matamna tawgiba case ni ko sigi mana phattaba tawrije mayamna khangdringi mamangda jo sigi mamangda jo maje phattaba crime tawbugi wari mayam ama leidoini ko adu ko na maje court na magi case hearing tabakana mathang puthonaraga doini wari je kupna sum lira kanda aduga Kristen je magi criminal penalty je case mari thangna na palani ko aduga life sentence pirani haidi punchi chupa jail da laibagi sentence ama pirani adu parole ni yaudana pidoni waidi parole di marakta magi keno toroga maje magi defense toroga ai thadok na ko pasin dare ne haidi haijaba madu adumain tawbuni sumain tawbuni ga haido ga thadok puju yawidena ko phana lana tawbu yawru jo aduguma do amatta tawba yaroi aduga tongana magi life sentence piri je sigi mathakta jo chahi 20 years amaga su penalty ji da amu hapchin doini ko Kristen adum hairage ko Kristen je magi mapagi maming je Richard kawe aduga mamagi maming jina Claudia Strickland kawi ko moini gi masanu bi je ani ni Kristen jina ahan oidoini ko mihat pi jina ahan oidoini ado Kristen gi mapa Richard se electrical executive oi ko aduga mama Claudia je sina homemaker oina haidi yum gi thaba inkhang kari tawga yum angang no bi yengsilaga yum koiraga leibenu pi ni ko adu maje Claudia je jo sum magi part time oina oja ju oi ko maje adu Kristen je mana inkhalakpa haidi mana desabi masaga phagalakpa di 10 years ai ko sahi 13 to 19 je 10 years mana inkhalakpa matam jida magi imung manung ne aduga magi tinaba mamanabi me amsina ju maje haidi oidaba ngang bai dare ne namthak tawgi hainabi sajat ama tawi mangonda yawi habi khangba hudoine ba kamai khangin har kanda school da bu oiro sum sanamina bu bu oiro maje khoigi mana da marai sum yet pa le maram isa sa dang hek sawa le mana ga hairo yadraga ne hek mi jing ga dhap mong tawbi ade phu dawgi tawbi adumaina sum mai di tongan ko natural oidaba sajat ama ju sum mangonda yawdoini sidai ne ba khangba hudoje adu sum khangjai haibani matam ji de thoine henam da khanjin na ba oide ko adu mana atopa music manipulate
ꯇꯧꯅꯕ ꯍꯥꯏꯗꯤ ꯃꯁꯥ ꯃꯊꯟꯇ ꯁꯥꯁꯤꯟꯅꯕ ꯁꯨꯏꯁꯥꯏꯠ ꯑꯦꯇꯦꯝꯒꯁꯨ ꯇꯧꯗꯣꯏꯅꯦ ꯃꯥꯏ ꯀꯣꯛꯁꯤꯡꯉꯣꯅꯦ ꯃꯥꯅ ꯁꯨꯏꯁꯥꯏꯠ ꯑꯦꯇꯦꯝ ꯇꯧꯗꯣꯏꯁꯤꯁꯨ ꯍꯥꯏꯗꯤ ꯃꯥꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗꯒ ꯁꯤꯐꯥꯎ ꯇꯧꯕ ꯉꯝꯃꯤ ꯁꯨꯏꯁꯥꯏꯠ ꯑꯦꯇꯦꯝꯒ ꯇꯧꯔꯨꯔꯦ ꯁꯨꯏꯁꯥꯏꯠ ꯑꯦꯇꯦꯝ ꯇꯧꯔꯨꯔꯕ ꯃꯤꯅꯤꯒ ꯍꯥꯏꯅꯕꯗꯣ ꯃꯥꯏ ꯃꯔꯝꯗꯒ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯕ ꯁꯨꯃꯥꯏꯅ ꯇꯧꯕꯗꯩꯅꯦꯕ ꯃꯥꯅ ꯁꯨꯏꯁꯥꯏꯠ ꯑꯦꯇꯦꯝꯒ ꯇꯧꯗꯣꯏꯁꯦ ꯃꯥꯏ ꯀꯣꯛꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯆꯥꯛꯄꯖꯥꯠꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯥꯁꯦ ꯀꯣꯔꯠ ꯔꯦꯀꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯇꯤꯟ ꯑꯦꯖ ꯍꯥꯏꯗꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯁꯨꯅꯦ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯚꯥꯏꯑꯣꯂꯦꯟ ꯊ꯭ꯔꯦꯠ ꯌꯥꯝꯅ ꯇꯧꯈꯤꯕꯒꯤ ꯔꯦꯀꯣꯔꯠꯁꯨ ꯑꯃꯨꯛ ꯂꯩꯗꯣꯏꯅꯦꯀꯣ ꯚꯥꯏꯑꯣꯂꯦꯟ ꯊ꯭ꯔꯦꯠ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯈꯣꯠꯄ ꯑꯗꯩ ꯀꯤꯍꯟ ꯈꯪꯍꯟꯕ ꯃꯌꯥꯝ ꯇꯧꯕꯒꯤ ꯔꯦꯀꯣꯔꯠꯁꯨ ꯂꯩꯌꯦ ꯀꯣꯔꯠꯇ ꯃꯥꯁꯦ ꯑꯗꯨꯒ ꯀ꯭रिꯁꯇꯤꯟ ꯒꯤꯜꯕꯔꯠꯁꯦ ꯃꯦꯁꯥꯆꯨꯁꯦꯠꯁꯀꯤ ꯒ꯭ꯔꯣꯇꯟ ꯑꯦꯔꯤꯌꯥꯗ ꯂꯩꯕꯀꯣ ꯒ꯭ꯔꯣꯇꯟ ꯗꯟꯁꯇꯦꯕꯜ ꯔꯤꯖꯅꯦꯜ ꯍꯥꯏ ꯁ꯭ꯀꯨꯜ ꯁꯤꯗꯒꯤ ꯃꯥꯁꯦ ꯒ꯭ꯔꯦꯖꯨꯑꯦꯇꯦꯠ ꯂꯣꯏꯔꯅꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯁꯦ 1986ꯇ ꯃꯥꯁꯦ ꯃꯦꯁꯥꯆꯨꯁꯦꯠꯁꯀꯤ ꯕ꯭ꯔꯤꯖꯋꯥꯇꯔ ꯖꯒꯥꯁꯤꯗ ꯂꯩꯕ ꯕ꯭ꯔꯤꯖꯋꯥꯇꯔ ꯏꯁꯇꯦꯠ ꯀꯣꯂꯦꯖꯇ ꯑꯃꯨꯛ ꯃꯤꯡ ꯆꯜꯂꯅꯤꯀꯣ ꯁꯤꯗ ꯑꯃꯨꯛ ꯃꯤꯡ ꯆꯟꯗꯣꯏꯅꯤ ꯃꯥꯁꯦ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯉꯁꯥꯏ ꯁꯤꯒꯤ ꯀꯣꯂꯦꯖꯁꯤꯗ ꯃꯤꯡ ꯆꯟꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯁꯥꯁꯤꯟꯅꯕ ꯁꯨꯏꯁꯥꯏꯠ ꯑꯦꯇꯦꯝ ꯑꯃ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯦ ꯕ꯭ꯔꯤꯖꯋꯥꯇꯔ ꯏꯁꯇꯦꯠ ꯀꯣꯂꯦꯖꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯑꯃꯨꯛ ꯃꯥꯁꯦ ꯁꯥꯏꯀ꯭ꯔꯥꯇꯤꯛ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯅꯕ ꯍꯥꯏꯗꯤ ꯁꯥꯏꯀ꯭ꯔꯦꯇꯤꯛ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯂꯥꯏꯌꯦꯡꯅꯕ ꯃꯥꯁꯦ ꯑꯣꯔꯗꯔ ꯑꯃꯁꯨ ꯊꯣꯛꯇꯣꯏꯅꯦꯕ ꯑꯃꯨꯛ ꯑꯗꯨꯒꯤ ꯃꯥꯒꯤ ꯍꯧꯈꯤꯕ ꯁꯤ ꯀꯣꯂꯦꯖꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯣ ꯑꯗꯨꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯑꯃꯗꯤ ꯇꯧꯗꯕ ꯌꯥꯔꯔꯣꯏꯅ ꯁꯨꯃꯥꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯅꯕ ꯑꯣꯔꯗꯔꯁꯤ ꯑꯃꯨꯛ ꯊꯣꯛꯇꯣꯏꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯦ 1987ꯗꯀꯣ ꯃꯥꯁꯦ ꯕ꯭ꯔꯦꯅꯔꯗ ꯂꯩꯕ ꯃꯥꯎꯟꯠ ꯋꯥꯆꯨꯁꯦꯠ ꯀꯝꯃꯨꯅꯤꯇꯤ ꯀꯣꯂꯦꯖꯇ ꯇ꯭ꯔꯥꯟꯁꯐꯔ ꯑꯃꯨꯛ ꯇꯧꯔꯛꯑꯅꯤ ꯃꯊꯪꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯖꯒꯥꯁꯤꯗꯒꯤ ꯃꯥꯁꯦ ꯃꯦꯁꯥꯆꯨꯁꯦꯠꯁꯀꯤ ꯒ꯭ꯔꯤꯟꯐꯤꯜꯗ ꯂꯩꯕꯀꯣ ꯒ꯭ꯔꯤꯟꯐꯤꯜ ꯀꯝꯃꯨꯅꯤꯇꯤ ꯀꯣꯂꯦꯖꯇ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯦ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯂꯥꯛꯑꯕ ꯃꯇꯨꯡꯁꯤꯗ ꯃꯥꯁꯦ ꯒꯤꯜꯕꯔꯠꯁꯦ ꯃꯐꯝꯁꯤꯗ ꯅꯔꯁꯤꯡ ꯗꯤꯄ꯭ꯂꯣꯃꯥꯗ ꯅꯠꯇꯅ ꯒ꯭ꯔꯦꯖꯨꯑꯦꯇꯦꯠꯁꯨ ꯂꯣꯏꯔꯅꯤ ꯃꯐꯝꯁꯤꯗꯗꯤ ꯃꯥ ꯄꯨꯂꯞ ꯃꯥꯒꯤ ꯅꯔꯁ ꯇꯝꯕ ꯈꯣꯠꯄ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯅꯤꯀꯣ ꯍꯥꯏꯗꯤ ꯀꯣꯛ ꯆꯥꯛꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯅꯀꯣ ꯑꯃꯗꯒꯤ ꯑꯃ ꯁꯨꯃꯥꯏꯅ ꯃꯊꯪ ꯑꯣꯏꯖꯔꯒꯁꯨ ꯃꯥꯁꯦ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯔꯦꯖꯤꯁꯇꯔ ꯇꯧꯔꯕ ꯅꯔꯁ ꯑꯃꯁꯨ ꯑꯣꯏꯔꯅꯤ ꯍꯥꯏꯗꯤ ꯅꯔꯁ ꯇꯝꯕ ꯂꯣꯏꯔꯒ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯗ꯭ꯌꯨꯇꯤ ꯄꯨꯕ ꯌꯥꯔꯦ ꯃꯥꯁꯦ ꯍꯥꯏꯗꯤ ꯅꯔꯁ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯂꯣꯏꯅ ꯃꯥꯁꯦ ꯀꯝꯄ꯭ꯂꯤꯠ ꯃꯥꯁꯦ ꯅꯣꯂꯦꯖ ꯂꯩꯔꯦꯅ ꯃꯥꯁꯦ ꯔꯦꯖꯤꯁꯇꯔ ꯇꯧꯔꯕ ꯅꯔꯁ ꯑꯃꯁꯨ ꯑꯣꯏꯔꯅꯤ 1988ꯇꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯆꯍꯤꯁꯤꯗ ꯃꯥꯁꯦ ꯒ꯭ꯂꯦꯟ ꯒꯤꯜꯕꯔꯠꯁꯦ ꯁꯤꯒꯅꯦꯕ ꯂꯨꯍꯣꯡꯗꯣꯏꯁꯦ ꯉꯁꯥꯏ ꯑꯩꯅ ꯃꯊꯛꯇ ꯄꯟꯖꯈꯤꯕꯗோ ꯁꯤ ꯆꯍꯤꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯁꯤꯒ ꯂꯨꯍꯣꯡꯉꯅꯤ ꯁꯤꯒꯤ ꯃꯇꯨꯡ 1989ꯗ ꯃꯥꯁꯦ ꯅꯣꯔꯗꯝꯇꯣꯟꯗ ꯂꯩꯕ ꯚꯦꯇꯔꯤꯌꯟꯁ ꯑꯦꯐꯤꯌꯔꯁ ꯃꯦꯗꯤꯀꯦꯜ ꯁꯦꯟꯇꯔꯁꯦ ꯁꯤꯗ ꯃꯥꯁꯦ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯑꯃꯨꯛ ꯖꯣꯏꯟ ꯇꯧꯔꯅꯤ ꯁꯤꯒꯤꯁꯤꯗ ꯂꯥꯛꯑꯀꯥꯟꯗꯅꯤꯀꯣ ꯃꯥꯅ ꯍꯦꯛꯇ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟ ꯑꯕꯇꯥꯔ ꯑꯃ ꯂꯧꯔꯒ ꯃꯥꯅ ꯇꯧꯔꯛꯀꯗꯣꯏꯕ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯁꯤꯗ ꯂꯩꯔꯀꯥꯟꯗꯅꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯉꯁꯥꯏ ꯚꯤꯑꯦꯒꯤ ꯄ꯭ꯔꯤꯇꯤꯁꯅꯔ ꯑꯣꯏꯅꯁꯨ 1990ꯗ ꯃꯥꯁꯦ ꯃꯦꯒꯥꯖꯤꯟꯗꯒ ꯍꯥꯞꯇꯣꯏꯅꯦ ꯉꯁꯥꯏ ꯚꯤꯑꯦ ꯍꯥꯏꯁꯦ ꯀꯩꯅꯣꯅꯤꯀꯣ ꯃꯌꯥꯝ ꯁꯝꯅ ꯁꯨꯝ ꯍꯥꯏꯕ ꯋꯥꯅꯤ ꯚꯦꯇꯔꯤꯌꯟꯁ ꯑꯦꯐꯤꯌꯔꯁ ꯃꯦꯗꯤꯀꯦꯜ ꯁꯦꯟꯇꯔꯗꯣ ꯑꯗꯨꯒꯤ ꯃꯦꯒꯥꯖꯤꯟꯗꯒ ꯃꯥꯁꯦ 1990ꯗꯒꯁꯦ ꯍꯥꯞꯇꯣꯏꯅꯦꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯔꯁꯁꯤꯡꯅꯁꯨ ꯁꯤꯒꯤ ꯃꯇꯨꯡ ꯊꯕꯛ ꯇꯧꯃꯤꯟꯅꯔꯕ ꯃꯇꯨꯡꯗꯁꯨꯅꯦ ꯑꯇꯣꯞꯄ ꯅꯔꯁꯁꯤꯡꯅꯁꯨ ꯅꯣꯇꯤꯁ ꯇꯧꯗꯣꯏꯅꯦ ꯍꯥꯏꯗꯤ ꯈꯪꯗꯣꯏꯅꯦꯕ ꯄꯦꯁꯦꯟ ꯁꯤꯕꯒꯤ ꯆꯥꯡꯁꯦ ꯁꯨꯝ ꯋꯥꯡꯈꯠꯂꯛꯄꯁꯦ ꯑꯗꯣ ꯄꯦꯁꯦꯟ ꯁꯤꯕꯒꯤ ꯆꯥꯡꯁꯦ ꯍꯦꯟꯒꯠꯂꯛꯇꯣꯏꯅꯦ ꯍꯦꯟꯒꯠꯂꯛꯄꯁꯦ ꯃꯇꯝꯗꯨꯗ ꯅꯔꯁ ꯑꯇꯣꯞꯄꯁꯤꯡ ꯁ꯭ꯇꯥꯐꯁꯤꯡꯅꯁꯨ ꯍꯥꯏꯗꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯁꯨꯝ ꯃꯣꯏꯒꯤ ꯅꯥꯔꯤꯕ ꯂꯥꯏꯑꯣꯡ ꯁꯣꯛꯄꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯅ ꯁꯤꯕ ꯑꯣꯏꯔꯝꯅꯤꯅ ꯁꯨꯝ ꯈꯜꯂꯦ ꯌꯥꯝ ꯊꯣꯏꯅ ꯂꯨꯅꯁꯨ ꯈꯟꯖꯤꯜꯂꯨꯕꯗꯤ ꯇꯧꯗꯦꯀꯣ ꯄꯦꯁꯦꯟ ꯁꯤꯕ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯃꯣꯏꯅꯁꯨ ꯐꯖꯅ ꯌꯦꯡꯁꯤꯜꯂꯤꯕꯅꯤꯅꯀꯣ ꯑꯗꯨꯒ ꯒꯤꯜꯕꯔꯠꯅ ꯌꯦꯡꯁꯤꯜꯂꯤꯕ ꯄꯦꯁꯦꯟ ꯃꯈꯩꯁꯦ ꯁꯨꯝ ꯁꯤꯕꯁꯦ ꯍꯦꯟꯖꯤꯜꯂꯛꯇꯣꯏꯅꯦꯕ ꯍꯥꯏꯗꯤ ꯗꯣꯛꯇꯔꯅ ꯌꯦꯡꯉꯒꯁꯨ ꯍꯥꯏꯗꯤ ꯄꯦꯁꯦꯟ ꯑꯃꯒꯤ ꯀꯤꯌꯔ ꯂꯧꯕꯤꯕ ꯈꯣꯠꯄꯁꯦ ꯅꯔꯁꯅ ꯑꯣꯏꯗꯅꯀꯣ ꯑꯗꯣ ꯁꯨꯝ ꯒꯤꯜꯕꯔꯠꯅꯒ ꯁꯨꯝ ꯌꯦꯡꯁꯤꯟꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅꯒ ꯁꯦꯕꯥ ꯇꯧꯕ ꯄꯦꯁꯦꯟ ꯃꯥꯅ ꯁꯨꯝ ꯌꯦꯡꯁꯤꯟꯕꯤꯕ ꯀꯤꯌꯔ ꯂꯧꯕꯤꯕ ꯄꯦꯁꯦꯟꯁꯤꯡꯁꯦ ꯐꯒꯠꯂꯛꯄꯗꯤ ꯂꯥꯏꯗꯅ ꯁꯨꯝ ꯁꯤꯕꯒꯤ ꯆꯥꯡꯁꯦ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯇꯣꯏꯅꯦꯕ ꯅꯣꯡꯃꯒꯤ ꯑꯗ ꯁꯤꯗꯩꯅꯦꯕ ꯑꯇꯣꯞꯄ ꯅꯔꯁꯁꯤꯡꯗꯨꯅ ꯊꯣꯏꯗꯣꯛꯅ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯈꯜꯂꯝꯗꯦ ꯁꯨꯃꯥꯏꯅ ꯁꯤꯕ ꯅꯥꯕ ꯊꯣꯛꯑꯒꯁꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯗꯩꯗꯤ ꯃꯥꯒꯤ ꯇꯧꯔꯤꯗꯨꯅ ꯑꯗꯨꯝ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤꯅ ꯑꯗꯨꯝ ꯈꯜꯂꯝꯃꯦ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯎꯗꯣꯏꯅꯦ ꯃꯌꯥꯝꯁꯤꯅꯁꯨꯀꯣ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅꯒ ꯁꯨꯝ ꯐꯥꯒꯤ ꯑꯣꯏꯅꯒ ꯍꯥꯏꯅꯗꯣꯏꯅꯦꯕ ꯑꯁ ꯃꯥꯅꯕꯨ ꯍꯦꯛ ꯌꯦꯡꯁꯤꯜꯂꯨꯕ ꯃꯥꯅꯕꯨ ꯍꯦꯛ ꯁꯦꯕꯥ ꯇꯧꯕ ꯄꯦꯁꯦꯟꯁꯤꯡꯁꯦ ꯁꯨꯝ ꯁꯤꯅꯦ ꯑꯁꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯅꯦ ꯀꯥꯏꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯅꯦꯕ ꯃꯥꯁꯦ ꯗ ꯑꯦꯟꯖꯦꯜ ꯑꯣꯐ ꯗ ꯗꯦꯠ ꯀꯥꯏꯅ ꯃꯣꯏ ꯃꯌꯥꯝꯅ ꯐꯥꯒꯤ ꯑꯣꯏꯅꯒ ꯁꯨꯝ ꯀꯧꯅꯗꯣꯏꯁꯦ
ꯑꯩꯗꯤ ꯑꯁꯤꯕ ꯃꯌꯥꯝꯒꯤ ꯊꯋꯥꯏ ꯂꯧꯕꯤ ꯁꯔꯚꯦꯗꯨ ꯍꯥꯏꯇꯥꯔꯦꯅꯦ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯄꯗꯣ ꯁꯤꯒꯤ ꯃꯇꯨꯡꯗ ꯅꯔꯁ ꯑꯍꯨꯝ ꯑꯃꯅ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯂꯛꯄ ꯍꯧꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯀꯣ ꯌꯥꯎꯔꯛꯈꯤꯅꯤ ꯊꯥꯡꯒꯠꯂꯛꯄ ꯍꯧꯔꯅꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯣꯏꯁꯤꯅ ꯑꯃꯨꯛ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯥꯔꯗꯤꯌꯥꯛ ꯑꯦꯔꯦꯁ ꯗꯦꯠ ꯍꯥꯏꯕꯗꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯁꯣꯔ ꯍꯣꯟꯕꯒꯤ ꯀꯔꯤ ꯀꯔꯥꯒꯤ ꯃꯔꯤ ꯂꯩꯅꯕ ꯂꯩꯅꯥ ꯑꯃꯅꯤꯀꯣ ꯁꯤꯁꯦ ꯃꯔꯝ ꯆꯥꯗꯅ ꯍꯦꯛꯇ ꯍꯥꯔꯠꯀꯁꯦ ꯐꯦꯜ ꯑꯣꯏꯕ ꯈꯣꯠꯄꯀꯣ ꯑꯗꯨꯃꯥꯏꯅ ꯃꯔꯝ ꯆꯥꯗꯅ ꯁꯨꯝ ꯑꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯕꯗꯒꯤ ꯍꯥꯔꯠ ꯐꯦꯜ ꯑꯣꯏꯕ ꯀꯩ ꯀꯥꯁꯦ ꯄꯪꯑꯣꯏꯗ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨ ꯍꯦꯛꯇ ꯃꯔꯝ ꯆꯥꯗꯅ ꯍꯦꯛꯇ ꯑꯣꯏꯔꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯤꯁꯦ ꯃꯌꯥꯝ ꯁꯤꯕꯒꯤ ꯆꯥꯡꯁꯦ ꯍꯦꯟꯒꯠꯂꯛꯇꯣꯏꯅꯦꯕ ꯁꯤꯁꯤꯗꯒꯤꯅꯦꯕ ꯅꯔꯁ ꯑꯍꯨꯝꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯂꯛꯇꯣꯏꯁꯦ ꯑꯗꯨꯒ ꯏꯄꯤꯅꯦꯐ꯭ꯔꯤꯟꯁꯦ ꯁꯤꯒꯤ ꯁꯄ꯭ꯂꯥꯏꯁꯨ ꯍꯟꯊꯔꯛꯄꯁꯤꯒꯤ ꯁꯤꯒꯤ ꯃꯔꯝꯁꯤꯅꯁꯨꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯏꯄꯤꯅꯦꯐ꯭ꯔꯤꯟꯁꯦ ꯁꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯥꯁꯦ ꯍꯣꯔꯃꯣꯟ ꯑꯃꯅꯤꯀꯣ ꯑꯗꯨꯒ ꯍꯤꯗꯥꯛ ꯑꯃꯁꯨꯅꯦꯕ ꯍꯤꯗꯥꯛ ꯑꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯕ ꯑꯗ ꯄꯦꯁꯦꯟꯁꯤꯡꯗ ꯊꯥꯅꯕꯅꯦꯕ ꯁꯤꯁꯤꯅ ꯀꯩꯗꯧꯏ ꯍꯥꯏꯔꯀꯥꯟꯗ ꯔꯤꯒꯨꯂꯦꯇꯤꯡ ꯚꯤꯁꯅꯦꯜ ꯐꯪꯁꯟ ꯍꯥꯏꯗꯤ ꯁꯣꯔ ꯍꯣꯟꯕ ꯃꯇꯝꯗ ꯆꯥꯡ ꯅꯥꯏꯗꯕꯗꯣ ꯍꯥꯏꯗꯤ ꯈꯪꯍꯣꯟ ꯑꯃꯨꯛ ꯍꯣꯟꯕ ꯇꯞꯄ ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯇꯠꯈꯤꯒ ꯇꯧꯕ ꯍꯥꯏꯅꯕꯗꯣ ꯑꯗꯨꯒꯨꯝꯕ ꯊꯣꯛꯑꯀꯥꯟꯗ ꯁꯣꯔꯁꯦ ꯆꯥꯡ ナꯏꯅ ꯍꯣꯟꯕ ꯉꯝꯅꯕ ꯁꯤꯒꯨꯝꯕ ꯃꯇꯝꯗ ꯊꯥꯕ ꯍꯤꯗꯥꯛ ꯑꯃꯅꯦꯕ ꯑꯗꯨꯒ ꯁꯤꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯦ ꯁꯤꯁꯤ ꯍꯧꯈꯤꯕꯒ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯧꯔꯅꯤ ꯉꯁꯥꯏꯒꯤ ꯅꯔꯁ ꯑꯍꯨꯝꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯂꯛꯄꯗꯒꯤꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯦ ꯍꯧꯔꯅꯤꯀꯣ ꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯦ ꯍꯧꯈꯤꯕꯒ ꯒꯤꯜꯕꯔꯠꯅ ꯃꯥ ꯃꯁꯛꯇꯤ ꯂꯣꯠꯂꯒꯀꯣ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯇꯣꯏꯅꯤ ꯑꯗꯨꯒ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯃꯥꯒꯤ ꯊ꯭ꯔꯦꯠ ꯑꯃ ꯇꯧꯔꯛꯇꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯕꯦꯝꯁꯤ ꯍꯣꯁꯄꯤꯇꯥꯜꯗꯣ ꯑꯗꯨꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯅꯤ ꯈꯣꯠꯀꯅꯤ ꯑꯗꯨ ꯇꯧꯅꯤ ꯀꯥꯏꯅ ꯍꯥꯏꯗꯤ ꯃꯁꯛ ꯂꯣꯠꯂꯒ ꯊ꯭ꯔꯦꯠ ꯇꯧꯕ ꯍꯧꯔꯛꯑꯅꯤ ꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯦ ꯁꯤꯁꯤꯒꯤꯁꯦ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯆꯠꯈꯤꯅꯕꯅꯦꯕ ꯃꯥꯅ ꯇꯧꯔꯛꯇꯣꯏꯕ ꯃꯥꯒꯤ ꯄ꯭ꯂꯥꯟꯁꯦꯀꯣ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯟ ꯒꯤꯜꯕꯔꯠꯁꯦ 1996ꯇꯅꯦ ꯃꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯒꯤ ꯃꯥꯁꯦ ꯂꯦꯐ ꯇꯧꯈ꯭ꯔꯅꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯧꯔ ꯃꯇꯨꯡꯗ ꯃꯥꯁꯦ 1996ꯇ ꯃꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯒꯤ ꯊꯕꯛ ꯄꯨꯔꯝꯕꯗꯒꯤ ꯃꯥꯁꯦ ꯃꯊꯟꯇ ꯁꯨꯇꯤ ꯂꯧꯈꯤꯕꯒꯨꯝꯕ ꯑꯣꯏꯒꯦꯔꯥ ꯂꯦꯐ ꯇꯧꯈ꯭ꯔꯅꯤꯀꯣ ꯃꯥꯁꯦ ꯇꯣꯉꯥꯟꯅ ꯇꯥꯈ꯭ꯔꯅꯤ ꯑꯗꯨꯒ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯦ ꯁꯤꯗꯒꯤꯁꯨ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯃꯄꯥ ꯆꯥꯟꯅꯅ ꯍꯥꯏꯇꯥꯔꯦꯅꯦ ꯒꯤꯜꯕꯔꯠꯅ ꯁꯤꯞ ꯇꯧꯔꯝꯕ ꯄꯦꯁꯦꯟꯁꯤꯡꯅꯦ ꯁꯤꯔꯤꯁꯦ ꯍꯥꯏꯕꯁꯦ ꯈꯪꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯒꯤꯜꯕꯔꯠꯅ ꯌꯦꯡꯁꯤꯜꯂꯝꯕ ꯃꯥꯅ ꯁꯦꯕꯥ ꯆꯪꯉꯝꯕ ꯄꯦꯁꯦꯟ ꯉꯥꯛꯇꯅꯤ ꯁꯤꯔꯤꯁꯦ ꯍꯥꯏꯕꯁꯦ ꯈꯪꯕ ꯍꯧꯗꯣꯏꯅꯦꯕ ꯁꯤꯗꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯁꯨꯝ ꯇꯧꯔꯀꯥꯟꯗꯨꯗ ꯑꯗꯨꯒ ꯒꯤꯜꯕꯔꯠꯁꯦ ꯃꯥ ꯃꯁꯥꯅꯁꯨ ꯃꯥꯁꯦ ꯁꯥꯏꯀ꯭ꯔꯥꯇꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯁꯨ 7 times ꯍꯥꯏꯗꯤ तोंगान तोंगान मतम तरेलक थोकना हाइतारेने तरेलक थोकना माजे मसा मथन दुम चेक तौजदोइने हाइदि लायेंग जदोइने कमाइन तौरि खोलि आइदि सुमाइन तोना ममांग दा साइकियाट्रिक वार्ड हॉस्पिटल दा ट्रीटमेंट तौगिबदो कमाइन तौरिगे खोलिगे नमा मसाना जु दुम चेक ति तौदोइने अदुगा जनवरी 1998 दा गिलबर्ट ना कॉल अमा तौरक्तोइनिको अदुगा नॉर्दम टोन मसाइना पनगिबदो नॉर्दम टोन बीएमसी दा बोम पोखाई हन्नी काइना अखोइगी थ्रेट तौरक्पो खोटपो सुमाइना तौदोइनेको मा बोम पोखाई हलनी नो अदुगी इन्वेस्टिगेशन अदुमाइन तौरदि आई बोम पोखाई हन्नी हॉस्पिटल सिदा काइना सुम थ्रेट तौबदो अदुमाइना तौदोइनेबा अदुदगिदि सी माना हाना खंगरम बॉयफ्रेंड अमजु थोरअनिको सी मतांगदिदा माना हाना खंगरम बॉयफ्रेंड जिगी ममिंग जेम्स कविको मासु ngसाइगी हॉस्पिटल दो गिलबर्ट ना थबक तौरम हॉस्पिटल से सिदा थबक तौब मी ओइदोइनेबा थबक तौदोइनी माजो अदुगा सीगी इन्वेस्टिगेशन सिदाने जेम्स मासु यावसिनदोइनी जेम्स मासु यावसिलकना मरम ओइरगा गिलबर्ट मसामकसे हाइदि ngसाइ थोइ हॉस्पिटल सिदा थोइबा क्राइम सिदा चेन्नई हाइबजे खंगबा होरनी अदुगा सी खंगतोइ मतमजे 1998 ने सिदा गिलबर्ट से चेन्नई हाइबजे खंगबा होदोइनीको अदुगा ngसाइगी बीए हॉस्पिटल से सीगी मेंबर खुदिंगमकना मोइगी ओइबा आइदि मचिनमा थोरअनिको हॉस्पिटल सिदा सुमाइन तौना मी 450 हेना गिलबर्ट ना मरम ओइरगा सीख्रे अमदि मी 400 हेनबना मेडिकल इमरजेंसी ओइसिबा यावरि हाना रिपोर्ट अमदा पलक्तोइने असै मोइना खंजिलुदबा मयामदो इन्वेस्टिगेशन तौरकांददि गिलबर्ट ना सुम येंसिलंबा खोपा ngakta सिरकपदो मोइनदि हॉस्पिटल दा सिगिबजे मसिंग खंगदोइनि दना अरु गिलबर्ट ना मरम ओइरगा सिगिबो ओइरमदोइनेबा मी 450 जे अदुगा मी 400 अमना मेडिकल इमरजेंसी ओइबा हाइदि सिनिंग सिबदि नतबा अखोइगी ट्रीटमेंट तौरगा ऑक्सीजन का थाजिलगा लेरिङिदा अखोइगी इमरजेंसी ओइबा हाइदि
ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯅꯤꯡꯁꯤꯗ ꯀꯞꯄ꯭ꯔꯪ ꯆꯣꯡꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯟꯗꯤꯁꯟꯗꯨꯅꯤꯀꯣ ꯌꯥꯝꯅ ꯊꯤꯅ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯕꯗꯤ ꯊꯤꯅ ꯁꯣꯛꯄ ꯄꯟꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄꯒꯤ ꯃꯇꯥꯡꯗꯣ ꯁꯤꯁꯨ ꯁꯤꯗꯕ ꯐꯒꯠꯂꯛꯄꯁꯨ ꯅꯠꯇꯕ ꯁꯤꯕꯒꯤ ꯁ꯭ꯇꯦꯖ ꯌꯧꯒꯦ ꯇꯧꯉꯩ ꯄꯦꯁꯦꯟ ꯑꯃꯗ ꯑꯋꯥꯕ ꯇꯥꯕꯗꯣ ꯑꯗꯨꯅꯤ ꯃꯦꯗꯤꯀꯦꯜ ꯏꯃꯔꯖꯦꯟꯁꯤ ꯁꯨꯃꯥꯏꯅ ꯑꯣꯏꯕ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯌꯥꯎꯈꯤ ꯍꯥꯏꯕꯁꯦ ꯄꯜꯂꯛꯇꯣꯏꯅꯤꯀꯣ ꯑꯗꯨꯒ ꯀꯦꯁꯁꯤꯒꯤ ꯄ꯭ꯔꯣꯖꯦꯀ꯭ꯌꯨꯇꯔꯁꯨ ꯑꯣꯏꯔꯤꯕꯀꯣ ꯑꯦꯁꯤꯁꯇꯦꯟꯠ US ꯑꯦꯇꯣꯔꯅꯤ ꯋꯤꯂꯤꯌꯝ ꯃꯥꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤ ꯒꯤꯜꯕꯔꯠꯅ ꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯜꯂꯤꯕ ꯑꯗꯩ ꯑꯁꯤ ꯑꯅꯥ ꯅꯪꯍꯜꯂꯤꯕꯁꯦ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯀꯃꯥꯏꯅ ꯈꯜꯂꯤ ꯍꯥꯏꯔꯀꯥꯟꯗ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯁꯦ ꯁꯤꯁꯤꯒꯤ ꯃꯃꯥꯡꯗ ꯃꯥꯁꯦ ꯌꯥꯝꯅ ꯍꯩꯁꯤꯡꯂꯦ ꯑꯩꯁꯦ ꯌꯥꯝꯅ ꯍꯩꯔꯕꯅꯤ ꯑꯩꯁꯦ ꯌꯥꯝꯅ ꯑꯦꯛꯁꯄꯔꯠ ꯑꯣꯏꯔꯕꯅꯤ ꯀꯥꯏꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯎꯍꯟꯕꯒꯤ ꯇꯥꯏꯞꯇ ꯑꯩꯗꯤ ꯃꯥ ꯃꯊꯟꯇꯅ ꯈꯟꯖꯗꯣꯏꯅꯦꯕ ꯃꯥ ꯃꯊꯟꯇꯅ ꯈꯟꯗꯣꯏꯅꯤꯀꯣ ꯕꯦꯔꯥꯅꯤ ꯑꯗꯨꯒ ꯃꯥꯅ ꯀꯩꯗꯧꯋꯤ ꯍꯥꯏꯔꯀꯥꯟꯗ ꯃꯥꯏ ꯃꯀꯣꯛ ꯈꯨꯆꯥꯛꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯔꯀꯥꯟꯁꯤꯗ ꯃꯥꯅ ꯉꯁꯥꯏꯒꯤ 마가 타복 도민나바 너싱에 시다각수 마나 하나 호스피탈시다 마디 노이나 덤딩에데기 아이나 하나 너스 트레인 tawraga aidi sida ai register tawraga leirabani kaina khoi natai chadaba hidak de hidak tharaga jo overdose ek thahanbagumba adai magi makha taba nursing de jo mana khoi hidak se cheran turan menman ta daba ko haidi namdana mana tawne aina haije tawne kaina khoi threat tawraga hidak se overdose ta kapan ba de hidak se cheran turan kapan ba khotba sumaina sum tawbagi waje mayam ma tawrani ko adu moi ju matam do phungrok trije haji pulap oina tawbu na tamina mi amani gatang da tawbu oidoi ba maije nurse tara kun daga tawro di khatna ba thok toine baidi amani daga leminara kan da tawbu do almain tawbu oram do male moi ju mana ba tan bagi sum tawgi bu oram ni ko dai di moi ju well trained oidrim ni na mana haido chum jala kaina chingna ba di pharo ba sum tawsin gi ba do mana moi gi senior amana haibani na phadoi bu oram ni kaina da maina tawgi bu oram ni sumaina hairani hidak se seran turan kapa khopa mayam ama tawhandoine aduga mai kwai nungai jabje karino haira kanda maje mana ge hidak se overdose ta thajin ba nga sai epinephrine gak to aduji overdose ka thajin doine aduga patient nge jine yam wana ga akoi gi awaba siram da gi hidak overdose ta thabai ji loi sidam ni kaino natra overdose thar kanda hoi moi da nga sai adugi effect tu na maram orga moina ka law khong dana ri wangang bang ngam david sanga nga sai gi oxygen machine ga thajin ba do machine mayam du ga alarm ga khong ko je siguma mayam je mai mana khong ji ta ba uraga mangon da nuai ja ba bam phau doi ni ba mangon da yam nuai ba mangon da yam pen ja bai di ma je hai single kaina khan bai dare aduguma pura negative thinking am da lei ba mi ne ma je aduga si je mana punamak tawri je kari gino haira kanda mai nupadugi mamang da maje haisingbo utnaba duga mana tawriba thabak mayam jida magi nupaduna mangonda lukchillakna baneba kok je pura tongan bani ko kok chak pai jide phataba thabak tawga mine mangonda attraction tawdoine ai boyfriend na aingonda laptho oina khanba ga ji berani ko sumaina tawrani sumaina tawra matung jida maje kaidawi ha ganda ngasagi kano Veterans Affairs Medical Center je adum ai chang hai nu ngaite VA hospital adum hai rage ko VA hospital gi rules and regulation gi matung in hospital si dane karigumba emergency natraga thodu thokpa matamda sigi hospital je sigi mogi tongana mogi security ju thamba male sigi police officer singje si ju dum yaushin bai di thijin khojin ba moi si ju compulsory ne ba compulsory amane aduga Gilbert ki boyfriend na magi mayok tabau lei ani ba ngasai mana tro mi ba phatba mayam di kamaina bu natra girlfriend hai den ju atai cha da thabok sum taw adi mayok to dum lei ra ko ta bani ko aduga mana psychiatric ward le lei ring da adi Gilbert ka moi ni na psychiatric ward thabok taw ni ngi matam da ju ne adi magi mafum da Gilbert na ga ai je mi hat le ai na mi hat khrabani ga na sumaina phongdu khiu ju lei ya na si wa pham je magi boyfriend James na jong palak toi ni ko palak toi ne ba ado si palak pa matam du di magi defense attorney David P Huse si jina claim ama trok toi ne di claim je negative oi doi ne si thmaina tawi haiba matam da kaino har kanda Gilbert na hari ba pham mayam je hoi ngasai gi reasonable oi de ba pham je hairak toi ne adu sum lo sinagrani mana si hari ji magi ju thudok ko mara leiram moi ko haidi ma je hana psychiatric ki adu adagi mayam leibini na sum bha ma sagala pangangang bo oiram gani gaina khanbai oidoira matam du di
ꯀꯩꯅꯣꯁꯦ ꯊꯤꯖꯤꯟ ꯈꯨꯞꯆꯤꯟꯕꯁꯦ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯁꯦ ꯇꯧꯍꯧꯗꯦ ꯃꯥꯅ ꯍꯥꯏꯗꯣ ꯁꯨꯝ ꯄꯉꯥꯡꯗ ꯉꯥꯡꯕꯅꯤ ꯔꯤꯖꯅꯦꯕꯜ ꯑꯣꯏꯗꯕ ꯋꯥꯅꯦ ꯃꯥꯅ ꯄꯉꯥꯡ ꯉꯥꯡꯉꯤꯅꯤ ꯀꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯀꯦꯗꯣ ꯁꯨꯝ ꯈꯨꯖꯨ ꯃꯨꯖꯨꯗ ꯁꯨꯝ ꯂꯣꯏꯁꯤꯟꯅꯈꯤꯕꯗꯣ ꯂꯣꯏꯁꯤꯟꯅꯈ꯭ꯔꯅꯤꯀꯣ ꯑꯗꯨꯒ ꯅꯣꯔꯗꯝꯇꯣꯟ ꯕꯦꯝꯁꯤ ꯁꯥꯏꯀ꯭ꯔꯦꯇꯤꯛꯁ ꯑꯣꯐ ꯆꯤꯐ ꯑꯣꯐ ꯍꯥꯏꯗꯤ ꯅꯣꯔꯗꯝꯇꯣꯟ ꯚꯦꯇꯔꯤꯌꯟꯁ ꯑꯦꯐꯤꯌꯔꯁ ꯃꯦꯗꯤꯀꯦꯜ ꯁꯦꯟꯇꯔꯒꯤ ꯁꯥꯏꯀ꯭ꯔꯦꯇꯤꯛꯁ ꯆꯤꯐ ꯑꯣꯐ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯋꯤꯂꯤꯌꯝ ꯕꯣꯇꯂꯦꯁꯦ ꯁꯤꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯤꯜꯕꯔꯠꯇ ꯅꯪꯅ ꯃꯦꯗꯤꯀꯦꯜ ꯏꯃꯥꯔꯖꯦꯟꯁꯤ ꯇꯣꯏꯅ ꯊꯣꯛꯍꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯥꯅ ꯅꯔꯁ ꯑꯣꯏꯕꯒꯤ ꯍꯩꯁꯤꯡꯕꯁꯦ ꯃꯌꯥꯝꯗ ꯎꯠꯂꯤꯅꯤ ꯀꯥꯏꯅ ꯐꯣꯡꯗꯣꯛꯄ ꯎꯠꯅꯤꯡꯕꯩꯅꯦꯅ ꯈꯨꯝꯃꯛꯇꯣꯏꯅꯦꯕ ꯌꯦꯡꯉꯨꯅꯦ ꯃꯦꯗꯤꯀꯦल ꯏꯃꯥꯔꯖꯦꯟꯁꯤ ꯒꯥꯏꯁꯦ ꯄꯨꯔꯥ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯃꯥꯅ ꯊꯑꯣꯏꯅ ꯊꯣꯛꯍꯟꯗꯣꯏꯅꯦꯕ ꯄꯦꯁꯦꯟ ꯃꯌꯥꯝꯗꯣ ꯅꯥꯗꯅ ꯁꯣꯛꯇꯅ ꯄꯟꯗꯅ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯁꯨꯃꯥꯏꯅ ꯃꯦꯗꯤꯀꯦल ꯏꯃꯥꯔꯖꯦꯟꯁꯤ ꯊꯣꯛꯍꯜꯂꯒ ꯍꯥꯏꯗꯤ ꯃꯌꯥꯝꯗꯨꯅꯒ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯀꯣꯏꯂꯥꯡ ꯂꯥꯡꯕ ꯑꯋꯥꯕꯒ ꯇꯥꯕꯗꯣ ꯑꯗꯨ ꯃꯥꯁꯦ ꯍꯩꯁꯤꯡꯕꯁꯦ ꯎꯠꯂꯤꯅꯤ ꯃꯌꯥꯝꯗ ꯎꯍꯜꯂꯤꯅꯤꯅ ꯈꯨꯝꯃꯛꯇꯣꯏꯅꯤ ꯕꯦꯔꯥꯅꯤ ꯑꯗꯨꯒ ꯀꯣꯔꯠꯀꯤ ꯇ꯭ꯔꯥꯏꯌꯦꯜ ꯑꯃꯗꯁꯨ ꯃꯥꯁꯦ ꯄ꯭ꯔꯣꯖꯦꯀ꯭ꯌꯨꯇꯔꯅ ꯒꯤꯜꯕꯔꯠꯅꯅꯦ ꯀꯤꯠꯆꯟ ꯑꯃꯒꯤ ꯊꯥꯡ ꯍꯥꯏꯗꯤ ꯆꯥꯛꯈꯨꯝꯒꯤ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯤ ꯍꯥꯠꯅꯕ ꯇꯧꯔꯝꯃꯤ ꯃꯥꯅ ꯒ꯭ꯔꯤꯟ ꯐꯤꯜ ꯖꯒꯥꯗ ꯂꯩꯔꯤꯉꯩꯗ ꯃꯤ ꯍꯥꯠꯅꯕ ꯇꯧꯔꯝꯃꯤ ꯆꯥꯛꯈꯨꯝꯒꯤ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯋꯥꯐꯝꯁꯤꯁꯨ ꯑꯃꯨꯛ ꯊꯣꯔꯛꯇꯣꯏꯅꯤꯀꯣ ꯃꯇꯝ ꯁꯤꯒꯤ ꯊꯣꯛꯏꯕ ꯃꯇꯝꯁꯤꯅ ꯃꯦꯁꯥꯆꯨꯁꯦꯠꯁ ꯒ꯭ꯔꯤꯟꯐꯤꯜꯒꯤ ꯃꯦꯁꯥꯆꯨꯁꯦꯠꯁꯀꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤꯀꯣ 1988ꯇ ꯑꯗꯨ ꯖꯅꯋꯥꯔꯤ ꯑꯣꯔ ꯐꯦꯕ꯭ꯔꯨꯋꯥꯔꯤꯅ ꯄꯜꯂꯦꯀꯣ ꯆꯞ ꯆꯥꯕ ꯊꯥꯗꯤ ꯄꯜꯂꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯒ꯭ꯔꯤꯟꯐꯤꯜꯒꯤ ꯃꯦꯁꯥꯆꯨꯁꯦꯠꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯖꯒꯥꯁꯤꯗ ꯖꯅꯋꯥꯔꯤ ꯑꯣꯔ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ 1988ꯇ ꯀꯤꯠꯆꯟꯒꯤ ꯊꯥꯡ ꯍꯥꯏꯗꯤ ꯆꯥꯛꯈꯨꯝꯒꯤ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯤ ꯍꯥꯠꯅꯕ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯁꯨ ꯑꯃꯨꯛ ꯃꯥꯒꯤ ꯄ꯭ꯔꯣꯖꯦꯀ꯭ꯌꯨꯇꯔꯁꯤꯅ ꯑꯃꯨꯛ ꯄꯨꯊꯣꯔꯛꯑꯅꯤꯀꯣ ꯑꯗꯨꯒ 1995ꯀꯤ ꯅꯕꯦꯝꯕꯔ ꯊꯥꯗꯁꯨ ꯃꯍꯥꯛꯅ ꯄꯦꯁꯦꯟ ꯑꯃꯁꯨꯅꯦ ꯍꯥꯏꯗꯤ ꯑꯅꯤꯔꯛ ꯍꯨ ꯄꯤꯊꯛꯑꯒ ꯍꯥꯠꯅꯕ ꯇꯧꯔꯝꯗꯣꯏꯅꯦꯕ ꯅꯥꯗꯅ ꯂꯩꯔꯤꯕ ꯄꯦꯁꯦꯟꯗꯨꯗ 2 times ꯍꯥꯏꯗꯤ ꯑꯅꯤꯔꯛ ꯊꯣꯛꯅ ꯑꯍꯥꯟꯕꯒꯤ ꯉꯝꯍꯧꯗ꯭ꯔꯁꯨ ꯑꯃꯨꯛ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯅꯤꯔꯛ ꯇꯥꯡꯀꯛ ꯑꯅꯤꯔꯛ ꯊꯣꯛꯅ ꯍꯨ ꯄꯤꯊꯛꯑꯒ ꯍꯥꯠꯅꯕ ꯑꯃꯨꯛ ꯇꯧꯔꯝꯗꯣꯏꯅꯦꯕ ꯁꯤ ꯋꯥꯐꯝꯁꯤꯁꯨ ꯑꯃꯨꯛ ꯊꯣꯔꯛꯑꯅꯤꯀꯣ ꯊꯤꯒꯠꯄꯁꯤꯁꯨ ꯂꯣꯏ ꯊꯣꯔꯛꯇꯣꯏꯅꯤꯗꯅ ꯍꯥꯟꯅ ꯇꯧꯈꯤꯕ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯇꯧꯈꯤꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯃꯥꯁꯦ VA ꯍꯣꯁꯄꯤꯇꯥꯜꯁꯦ ꯁꯤꯗꯒꯤꯁꯨ ꯃꯥꯁꯦ 1996ꯀꯤ 28 ꯖꯅꯋꯥꯔꯤ ꯑꯗꯨꯗꯁꯨ ꯃꯥꯁꯦ ꯄꯦꯁꯦꯟ ꯑꯃꯁꯨ ꯄꯣꯏꯖꯟ ꯊꯥꯅꯕ ꯑꯃꯨꯛ ꯇꯧꯔꯝꯗꯣꯏꯅꯦꯕ ꯍꯤꯗꯥꯛ ꯊꯥꯎ ꯍꯥꯏꯔꯒ ꯃꯥꯗꯤ ꯄꯣꯏꯖꯟꯁꯦ ꯊꯥꯖꯤꯜꯂꯒ ꯍꯥꯏꯇꯥꯔꯦꯅꯦ ꯄꯦꯁꯦꯟꯁꯤꯅ ꯁꯤꯔꯛꯄ ꯉꯥꯏꯕꯗꯣ ꯐ꯭ꯔꯪꯒ ꯆꯣꯡꯉꯒ ꯇꯧꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯉꯣꯟꯗꯗꯤ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯑꯣꯏꯅ ꯈꯟꯕꯅꯤꯅ ꯃꯥꯗꯤ ꯄꯣꯏꯖꯟ ꯊꯥꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕꯖꯥꯠꯅꯤꯅ ꯃꯥ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯁꯨꯝ ꯇꯧꯔꯒ ꯃꯥꯁꯦ ꯂꯩꯗꯣꯏꯅꯦꯕ ꯄꯣꯏꯖꯟ ꯊꯥꯅꯕ ꯇꯧꯔꯝꯃꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯑꯃꯨꯛ ꯊꯣꯔꯛꯑꯅꯤꯀꯣ ꯑꯗꯨꯒ 30 ꯖꯅꯋꯥꯔꯤ 1994ꯗꯁꯨ VA ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯃꯥꯅ ꯑꯃꯨꯛ ꯀꯩꯗꯧꯏ ꯍꯥꯏꯔꯀꯥꯟꯗ ꯄꯦꯁꯦꯟꯁꯤꯡꯒꯤ ꯕ꯭ꯔꯤꯗꯤꯡ ꯇ꯭ꯌꯨꯕꯁꯦ ꯂꯧꯊꯣꯛꯑꯒ ꯃꯦꯗꯤꯀꯦꯜ ꯏꯃꯥꯔꯖꯦꯟꯁꯤ ꯑꯃꯁꯨꯡ ꯊꯣꯛꯍꯟꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯃꯥꯒꯤ ꯇꯥꯏꯞꯇꯒ ꯀꯣꯃꯥꯗꯤ ꯌꯧꯗꯕ ꯍꯥꯏꯇꯥꯔꯦ ꯀꯣꯃꯥꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯈꯅꯥꯎꯗꯒ ꯄꯥꯏꯞ ꯅꯝꯁꯤꯜꯂꯒ ꯕ꯭ꯔꯤꯗꯤꯡ ꯇ꯭ꯌꯨꯕ ꯄꯥꯏꯞꯀ ꯅꯝꯁꯤꯜꯂꯒ ꯅꯥꯇꯣꯟꯗꯒ ꯀꯩꯅꯣ ꯇꯧꯔꯒ ꯁꯣꯔ ꯍꯣꯜꯍꯟꯕꯗꯣ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯛꯆꯤꯜꯂꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤ ꯕ꯭ꯔꯤꯗꯤꯡ ꯇ꯭ꯌꯨꯕꯁꯦ ꯂꯧꯊꯣꯛꯑꯒ ꯑꯃꯨꯛ ꯃꯦꯗꯤꯀꯦꯜ ꯏꯃꯥꯔꯖꯦꯟꯁꯤ ꯑꯃꯨꯛ ꯊꯣꯛꯍꯟꯗꯣꯏꯅꯦꯕ ꯃꯥꯒꯤ ꯅꯨꯡꯉꯥꯏꯖꯕꯅꯦ ꯍꯥꯏꯌꯦꯕ ꯁꯤꯁꯦ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯁꯨꯃꯥꯏꯅ ꯕ꯭ꯔꯤꯗꯤꯡ ꯇ꯭ꯌꯨꯕꯁꯦ ꯂꯧꯊꯣꯛꯑꯒ ꯃꯦꯗꯤꯀꯦꯜ ꯏꯃꯥꯔꯖꯦꯟꯁꯤ ꯑꯃꯨꯛ ꯊꯣꯛꯍꯟꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯋꯥꯐꯝꯁꯤꯁꯨ ꯑꯗꯨꯝ ꯊꯣꯔꯛꯑꯅꯤ ꯑꯗꯨꯒ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 9 1995ꯗꯁꯨ ꯑꯃꯨꯛꯀ ꯒꯤꯜꯕꯔꯠꯅꯅꯦ ꯀꯥꯔꯗꯤꯌꯥꯛ ꯑꯦꯔꯦꯁ ꯇꯧꯔꯤꯕ ꯃꯥꯒꯤ ꯄꯦꯁꯦꯟ ꯑꯃꯁꯨ ꯃꯊꯟꯇ ꯊꯝꯃꯝꯗꯣꯏꯅꯦꯕ ꯌꯦꯡꯁꯤꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯒ ꯅꯔꯁ ꯑꯃꯗꯒ ꯌꯥꯝ ꯊꯧꯁꯥꯗꯅ ꯄꯦꯁꯦꯟꯗꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯝꯕꯅꯦ ꯅꯪ ꯑꯃꯨꯛ ꯌꯦꯡꯁꯤꯜꯂꯨꯀꯣ ꯀꯥꯏꯅ ꯍꯥꯏꯔꯝꯃꯒ ꯌꯥꯝ ꯊꯧꯁꯥꯗꯅ ꯃꯥꯁꯦ ꯊꯣꯛꯈꯤꯗꯣꯏꯅꯦꯕ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯀꯥꯔꯗꯤꯌꯥꯛ ꯑꯦꯔꯦꯁ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯕ ꯑꯗꯩ ꯐꯤꯕꯝ ꯆꯥꯗꯕꯀꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯀꯟꯗꯤꯁꯟꯗ ꯂꯩꯕ ꯀꯩꯅꯣꯅꯤꯀꯣ ꯁꯦ ꯃꯥꯅ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯃꯥꯏ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔ ꯂꯩꯕ ꯑꯗꯨꯒ ꯌꯦꯡꯁꯤꯟꯗꯧꯕ ꯃꯥꯅ ꯌꯦꯡꯁꯤꯟꯗꯕꯤꯗ ꯉꯁꯥꯏꯒꯤ ꯋꯦꯜ ꯇ꯭ꯔꯦꯟ ꯇꯧꯗ꯭ꯔꯤꯕ ꯅꯔꯁꯁꯤꯡꯗꯒ ꯑꯁ ꯅꯣꯏꯅ ꯑꯣꯏꯅ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯣꯗꯒ ꯍꯥꯏꯔꯒ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯁꯨꯝ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦꯕ ꯁꯤꯒꯤ ꯋꯥꯐꯝꯁꯤꯁꯨ ꯁꯨꯝ ꯊꯣꯔꯛꯑꯅꯤꯀꯣ ꯁꯨꯝ ꯐꯣꯡꯗꯣꯛꯅꯔꯛꯀꯗꯣꯏꯅꯦꯕ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯔꯆꯀꯤ ꯇꯥꯡ 13 2001ꯗꯅꯦ ꯑꯗꯩ ꯐꯦꯗꯔꯦꯜ ꯖꯨꯔꯤ ꯑꯃꯅ ꯒꯤꯜꯕꯔꯠꯁꯦ ꯀꯟꯚꯤꯛ ꯇꯧꯔꯅꯤꯕ ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯈꯤꯕ ꯀꯦꯁꯁꯤꯡꯗ ꯃꯥꯁꯦ ꯀꯟꯚꯤꯛ ꯇꯧꯔꯅꯤꯀꯣ ꯑꯍꯥꯟꯕꯗ ꯐꯥꯔꯁ ꯗꯤꯒ꯭ꯔꯤ ꯃꯔꯗꯔ ꯀꯦꯁ ꯑꯍꯥꯟꯕꯗꯁꯨ ꯄꯟꯈ꯭ꯔꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯁꯦꯀꯦꯟ ꯗꯤꯒ꯭ꯔꯤ ꯁꯨꯃꯥꯏꯅ ꯃꯊꯪ ꯄꯥꯜꯂꯒ ꯃꯥꯁꯦ ꯄꯨꯟꯁꯤ ꯑꯦꯇꯦꯝ ꯇꯨ ꯃꯔꯗꯔ ꯍꯥꯏꯗꯤ ꯃꯤꯁꯤꯡꯁꯦ ꯍꯥꯠꯅꯕ ꯇꯧꯔꯝꯕꯒꯤ ꯀꯩꯅꯣꯗ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯀꯦꯁ ꯄꯥꯟꯁꯤꯜꯂꯅꯤ ꯑꯗꯨꯒ ꯄꯨꯝꯅꯃꯛꯁꯦ ꯑꯣꯏꯗꯨꯅꯁꯨꯅꯦ ꯃꯁꯥꯆꯨꯁꯦꯠꯁꯇꯩꯗꯤ ꯃꯥꯁꯦ ꯀꯦꯄꯤꯇꯦꯜ ꯄꯅꯤꯁꯃꯦꯟ ꯄꯤꯔꯔꯣꯏꯕ ꯐꯪꯂꯔꯣꯏ ꯃꯥꯅ ꯑꯍꯥꯟꯕꯒꯤ ꯃꯦꯁꯥꯆꯨꯁꯦꯠ ꯖꯒꯥꯁꯦ ꯁꯤꯗ ꯃꯥꯅ ꯐꯠꯇꯕ ꯈꯔ ꯇꯧꯔꯨꯕꯗꯣ
ꯑꯗꯨꯒꯤꯗꯤ ꯃꯥꯁꯦ ꯀꯦꯄꯤꯇꯦꯜ ꯄꯅꯤꯁꯃꯦꯟ ꯄꯤꯔꯔꯣꯏ ꯐꯪꯉꯔꯣꯏꯕꯀꯣ ꯌꯥꯝ ꯑꯍꯛꯄ ꯗꯟꯗꯤ ꯄꯤꯒꯗ꯭ꯔꯥ ꯈꯟꯕꯗꯣ ꯄꯤꯔꯔꯣꯏꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯀ꯭ꯔꯥꯏꯝꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯐꯦꯗꯔꯦꯜ ꯄ꯭ꯔꯣꯄꯔꯇꯤꯅꯁꯨ ꯃꯥꯁꯦ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯅꯤ ꯐꯦꯗꯔꯦꯜ ꯄ꯭ꯔꯣꯄꯔꯇꯤ ꯑꯃꯅꯗꯤ ꯃꯥꯁꯦ ꯃꯥꯅ ꯇꯧꯔꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡꯁꯦ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏ ꯑꯃ ꯖꯒꯥꯗꯨꯗꯒꯤ ꯌꯥꯝꯅ ꯑꯍꯛꯄ ꯀꯦꯄꯤꯇꯦꯜ ꯄꯅꯤꯁꯃꯦꯟ ꯄꯤꯔꯛꯇ ꯇꯥꯔꯒꯁꯨ ꯁꯤꯗꯗꯤ ꯃꯥꯁꯦ ꯁꯤꯕꯒꯤ ꯆꯩꯔꯥꯛꯁꯦ ꯄꯤꯔꯅꯤꯀꯣ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯅꯤ ꯑꯗꯨꯒ ꯄ꯭ꯔꯣꯖꯦꯀ꯭ꯌꯨꯇꯔꯁꯤꯡꯅꯁꯨ ꯃꯥꯁꯦ ꯗꯦꯠ ꯄꯦꯅꯥꯜꯇꯤ ꯄꯤꯕꯤꯅꯕ ꯑꯦꯇꯦꯝ ꯇꯧꯔꯛꯂꯅꯤꯀꯣ ꯍꯥꯏꯗꯤ ꯃꯥꯁꯦ ꯃꯥꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯃꯌꯥꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯦ ꯍꯥꯏꯗꯤ ꯁꯤꯅꯕ ꯍꯥꯏꯗꯤ ꯍꯦꯡ ꯇꯧꯔꯒꯅꯤ ꯈꯪꯗꯦꯀꯣ ꯃꯥꯁꯦ ꯍꯥꯠꯅꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯗꯟꯗꯤꯁꯦ ꯃꯥꯁꯦ ꯁꯤꯍꯟꯕꯤꯔꯣꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃꯅ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯛꯂꯅꯤ ꯑꯦꯇꯦꯝ ꯇꯧꯔꯛꯂꯅꯤ ꯍꯥꯏꯔꯛꯑꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯄꯦꯅꯥꯜꯇꯤꯒꯤ ꯃꯇꯝꯁꯤꯗ ꯑꯦꯒ꯭ꯔꯦꯕꯦꯇꯤꯡ ꯐꯦꯛꯇꯔꯁꯤꯡ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯗꯣꯏꯅꯦꯀꯣ ꯍꯥꯏꯗꯤ ꯄꯦꯅꯥꯜꯇꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯄꯦꯅꯥꯜꯇꯤ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯌꯨ ꯍꯥꯏꯔꯁꯨ ꯃꯥꯁꯦ ꯃꯇꯝ ꯈꯔꯗꯤ ꯖꯦꯜꯗ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤꯅ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯃꯥꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯃꯔꯤꯛ ꯆꯨꯝꯅ ꯊꯤꯗꯣꯛꯅꯕ ꯑꯃꯨꯛ ꯇꯧꯔꯅꯤꯀꯣ ꯑꯗꯨꯒ 1998ꯀꯤ ꯕꯣꯝ ꯊ꯭ꯔꯦꯠꯇꯣ ꯃꯥꯅ ꯕꯣꯝ ꯄꯣꯈꯥꯏꯔꯅꯤ ꯈꯣꯠꯀꯅꯤ ꯑꯗꯨ ꯇꯧꯅꯤꯅ ꯑꯃꯨꯛ ꯇꯧꯔꯛꯈꯤꯕꯁꯨ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤꯁꯨ ꯃꯇꯨꯡ ꯆꯟꯅ ꯒꯤꯜꯕꯔꯠꯁꯦ ꯑꯃꯨꯛ ꯀꯟꯚꯤꯛ ꯇꯧꯗꯣꯏꯅꯦꯕ ꯁꯤꯁꯨ ꯃꯥꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯅꯤꯕꯀꯣ ꯉꯁꯥꯏꯗꯤ ꯀꯅꯥꯅꯅꯣ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯕꯣꯝꯒꯤ ꯊ꯭ꯔꯦꯠ ꯑꯃ ꯇꯧꯔꯛꯏ ꯈꯣꯠꯂꯤ ꯀꯥꯏꯅ ꯇꯧꯈꯤꯕꯗꯣ ꯁꯤꯗꯗꯤ ꯉꯁꯥꯏ ꯕꯣꯝ ꯄꯣꯈꯥꯏꯔꯅꯤ ꯈꯣꯠꯀꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯕꯣꯝ ꯊꯝꯃꯝꯃꯒ ꯕꯣꯝ ꯄꯣꯈꯥꯏꯔꯅꯤ ꯈꯣꯠꯅꯤꯅ ꯇꯧꯔꯤꯁꯦ ꯒꯤꯜꯕꯔꯠꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯣꯏꯅꯤꯀꯣ ꯁꯤꯁꯨ ꯃꯥꯅꯦꯁꯦ ꯀꯟꯚꯤꯛ ꯇꯧꯗꯣꯏꯅꯦ ꯁꯤ ꯃꯇꯝꯁꯤꯗ ꯀꯟꯚꯤꯛ ꯇꯧꯔꯅꯤꯀꯣ ꯑꯗꯨꯒ ꯀꯦꯁꯁꯤꯒꯤ ꯗꯤꯐꯦꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯒꯤꯜꯕꯔꯠꯀꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯥꯒꯤꯁꯨ ꯐꯅ ꯐꯠꯇꯕ ꯇꯧꯔꯁꯨ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤꯁꯨ ꯉꯥꯛꯊꯣꯛꯆꯅꯕ ꯀꯩꯅꯣꯗꯤ ꯇꯧꯗꯕ ꯌꯥꯗꯦꯗꯅꯀꯣ ꯁꯤꯁꯤꯅꯁꯨ ꯃꯥꯒꯤ ꯗꯤꯐꯦꯟꯁꯀꯤ ꯒꯤꯜꯕꯔꯠꯀꯤꯗꯃꯛꯇ ꯂꯩꯔꯤꯕ ꯗꯤꯐꯦꯟꯁꯀꯤ ꯃꯥꯏꯀꯩꯁꯦ ꯁꯤꯗꯒꯤꯁꯨ ꯉꯁꯥꯏ ꯒꯤꯜꯕꯔꯠꯀꯤ ꯃꯆꯥ ꯑꯅꯤꯗꯣ ꯑꯗꯨꯒꯤ ꯈꯜꯂꯒ ꯗꯦꯠ ꯄꯦꯅꯥꯜꯇꯤ ꯄꯤꯗꯅꯕꯁꯦ ꯃꯣꯏꯅ ꯑꯃꯨꯛ ꯑꯄꯤꯜ ꯇꯧꯔꯛꯑꯅꯤꯀꯣ ꯗꯦꯠ ꯁꯤꯕꯃꯛꯇꯤ ꯅꯠꯇꯕ ꯈꯤꯇꯪ ꯍꯟꯊꯕ ꯃꯑꯣꯡꯒꯤ ꯄꯅꯤꯁꯃꯦꯟ ꯑꯣꯏꯅ ꯄꯤꯕꯤꯌꯣꯅ ꯑꯃꯨꯛ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤ ꯍꯥꯏꯔꯛꯑꯅꯤꯀꯣ ꯁꯤꯒꯤ ꯃꯇꯨꯡ ꯃꯥꯔꯆ 26, 2001ꯗꯀꯣ ꯖꯨꯔꯤꯅ ꯂꯥꯏꯐ ꯁꯦꯟꯇꯦꯟꯁ ꯄꯤꯅꯕ ꯔꯤꯀꯃꯦꯟ ꯇꯧꯔꯅꯤ ꯍꯥꯏꯗꯤ ꯃꯆꯥ ꯑꯅꯤꯁꯨ ꯂꯩꯕꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯀꯦꯁꯇꯣ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒꯤ ꯑꯍꯛꯄ ꯀꯦꯄꯤꯇꯦꯜ ꯄꯅꯤꯁꯃꯦꯟ ꯄꯤꯕꯗꯣ ꯑꯗꯨꯗꯤ ꯄꯤꯕꯤꯔꯅꯨ ꯃꯥꯁꯦ ꯑꯗꯨꯗꯩ ꯈꯔ ꯍꯟꯊꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯄꯅꯤꯁꯃꯦꯟ ꯑꯃ ꯄꯤꯔꯣ ꯍꯥꯏꯕꯗꯣ 2001ꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 23 ꯃꯥꯁꯦ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯍꯟꯊꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯄꯅꯤꯁꯃꯦꯟꯗꯣ ꯑꯣꯏꯅ ꯄꯤꯔꯅꯤ ꯔꯤꯀꯃꯦꯟ ꯇꯧꯔꯅꯤꯀꯣ ꯑꯗꯨꯒ 27 ꯃꯥꯔꯆꯇ ꯄꯦꯔꯣꯜ ꯌꯥꯎꯗꯅ ꯂꯥꯏꯐ ꯇꯔꯝ 3 ꯊꯪꯅ ꯄ꯭ꯔꯤꯖꯟ ꯑꯣꯏꯅꯕꯁꯨ ꯔꯥꯏ ꯇꯥꯔꯅꯤ ꯖꯁꯅꯅꯤꯀꯣ ꯔꯥꯏ ꯇꯥꯗꯣꯏꯁꯦ ꯃꯤ ꯇꯣꯉꯥꯟꯅ ꯀꯦꯁ 4-4ꯅꯤꯀꯣ ꯀꯦꯁ ꯑꯃꯃꯝꯁꯨ ꯃꯊꯪ ꯄꯥꯟꯁꯤꯜꯂꯛꯄꯗꯣ ꯀꯦꯁꯁꯦ ꯑꯃꯒꯤ ꯚꯣꯡꯒꯤ ꯑꯃꯨꯛ ꯑꯗꯩꯗꯤ ꯀꯩꯅꯣꯒꯤ ꯕ꯭ꯔꯤꯗꯤꯡ ꯆꯤꯞ ꯁꯠꯇꯣꯛꯑꯝꯕꯒꯤ ꯑꯃꯨꯛ ꯑꯗꯩ ꯁꯨꯃꯥꯏꯅ ꯃꯊꯪ ꯄꯥꯟꯕꯗ ꯃꯥꯁꯦ ꯑꯗꯨꯝ ꯂꯥꯏꯐ ꯁꯦꯟꯇꯦꯟꯁ ꯑꯗꯨꯝ ꯇꯥꯔꯅꯤ ꯑꯗꯩ ꯀꯦꯁ ꯃꯌꯥꯝꯗꯨꯒꯤ ꯑꯄꯨꯟꯕ ꯆꯍꯤ ꯃꯁꯤꯡꯗꯨꯅ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯁꯤꯗ ꯅꯠꯇꯅ ꯇꯣꯉꯥꯟꯅ ꯆꯍꯤ 10 ꯑꯃꯨꯛ ꯄ꯭ꯔꯤꯖꯟ ꯑꯣꯏꯅꯕ ꯔꯥꯏ ꯇꯥꯔꯅꯤꯀꯣ ꯁꯤꯒꯤ ꯀꯦꯁ 4ꯗꯨꯒꯤ ꯆꯍꯤꯗꯨꯒꯤꯁꯨ ꯅꯠꯇꯅ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯃꯥꯁꯦ ꯆꯍꯤ 10 ꯃꯥꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 10 ꯃꯥꯁꯦ ꯀꯦꯁ 4ꯗꯨꯒꯤ ꯅꯠꯇꯅ ꯇꯣꯉꯥꯟꯅ ꯆꯍꯤ 10 ꯖꯦꯜꯗ ꯑꯗꯨꯝ ꯂꯩꯕꯒꯤ ꯔꯥꯏꯁꯦ ꯇꯥꯔꯅꯤꯀꯣ ꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯒꯤꯜꯕꯔꯠꯁꯦ ꯃꯦꯁꯥꯆꯨꯁꯦꯠꯁꯀꯤ ꯐ꯭ꯔꯦꯃꯤꯡꯍꯦꯝꯗ ꯂꯩꯕ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯖꯦꯜ ꯑꯃꯗꯒꯤ ꯑꯃꯨꯛ ꯃꯥꯁꯦ ꯇꯦꯛꯁꯥꯁꯇ ꯂꯩꯕ ꯐꯣꯔꯠ ꯋꯥꯔꯊꯀꯤ FMC ꯀꯥꯔꯁꯋꯦꯜꯁꯤꯗ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯂꯅꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯇꯨꯡ ꯃꯥꯁꯦ ꯖꯦꯜꯗ ꯂꯩꯕꯒꯤ ꯔꯥꯏ ꯇꯥꯈ꯭ꯔꯕ ꯃꯇꯨꯡꯗꯅꯦ ꯒꯤꯜꯕꯔꯠꯁꯦ ꯃꯦꯁꯥꯆꯨꯁꯦꯠꯁꯀꯤ ꯐ꯭ꯔꯦꯃꯤꯡꯍꯦꯝ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯂꯩꯕꯀꯣ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯖꯦꯜ ꯑꯃꯗꯒꯤ ꯑꯃꯨꯛ ꯖꯦꯜꯗ ꯑꯃꯨꯛ ꯊꯝꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯣꯏꯁꯦ ꯁꯤꯗꯒꯤ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯊꯝꯃꯝꯃꯒ ꯁꯤꯗꯒꯤ ꯑꯃꯨꯛ ꯇꯦꯛꯁꯥꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯖꯒꯥꯁꯤꯗ ꯂꯩꯕ ꯐꯣꯔꯠ ꯋꯥꯔꯊꯀꯤ FMC ꯀꯥꯔꯁꯋꯦꯜ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯔ ꯑꯃꯨꯛ ꯇꯧꯔꯛꯂꯅꯤ ꯑꯗꯨꯒ 2003ꯒꯤ ꯖꯨꯂꯥꯏꯗ ꯑꯃꯨꯛ US ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯅꯦ ꯑꯃꯨꯛ ꯃꯥꯁꯦ ꯄ꯭ꯔꯣꯖꯦꯀ꯭ꯌꯨꯇꯔꯁꯤꯡꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯒꯤꯜꯕꯔꯠꯀꯤ ꯀꯦꯁꯁꯦ ꯅꯧꯅ ꯑꯃꯨꯛ ꯔꯤꯇ꯭ꯔꯥꯏꯌꯦꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯗꯦꯠ ꯄꯦꯅꯥꯜꯇꯤ ꯄꯤꯅꯕ ꯋꯥꯐꯝꯁꯦ ꯑꯃꯨꯛ ꯊꯝꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯝ ꯀꯣꯊꯔꯒ ꯂꯩꯗꯣꯏꯅꯤꯀꯣ ꯁꯤꯅꯤ ꯗꯛ ꯂꯥꯎꯅ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯕꯗꯣ ꯌꯥꯝ ꯊꯦꯡꯅꯀꯣ ꯋꯥꯐꯝꯁꯦ ꯊꯝꯂꯛꯑꯅꯤ ꯌꯥꯝ ꯊꯦꯡꯉꯤꯀꯣ ꯁꯤꯗꯤ ꯊꯦꯡꯃꯟꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯁꯦ ꯍꯧꯖꯤꯛ 마세 마기 자히 53 ꯁꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ 마세 ꯗꯦꯠ ꯄꯦꯅꯥꯜꯇꯤꯗꯤ ꯐꯪꯗꯕ ꯃꯥꯜꯂꯦ ꯁꯤꯗ ꯄꯟꯕ ꯌꯥꯎꯗꯦꯀꯣ
aduga hujik maase Federal Medical Center Carswell in Fort Worth Texas da adum leiri ko maase hujik ado mana sathi bai changje mana ngasai gi register tawraba nurse ama oidringai nurse tamadi loiraba marakse sina ma ngasai gi Veterans Affairs Medical Center sigi hospital sida mana nurse oina duty tawdringai marak sidane maji hana khoi gi home nurse hai thamni ne hoi nurse tambagi che chang kari kari di pairaga hospital amagi staff oina di pudringai register tawdingai da moi somom dadi hoi chatpudi chatte du film da kai da sum yum da son anaga leira kanda hoi gi seba tawgi nurse um la idana ko thamba yawi dana adumaina maje thamdoi ba mana thamjina kari kana gi no hara kanda angang amaga kine ba angang je mimana da ba angang ni ko mimana da ba angang ji family jina maje angang je yengshin bina ba ngasai gi nurse to tambal loirabani na well trained oirabani na maje nurse amagi khambam thokpa hibam thokko knowledge loina yawre aduna koi gi isa je nang ne yengshin biyo na mangona sinadoi ne ba sida jumana kai da wi hara kanda angang je ngasai gi ising asaba hai dare ne yam thina sabe ising gina angang je iru jaraga ekta angang je hatoi ne sini ko sumaina tawrani maje pura bera kaba mini ko maje adu bera ni me adu wari je libida adum mayamna nungai biragadi channel asibu subscribe tawsin biyu adai comment thambiramu like tawiramu haiba wafam jijo mayamgi mafamda thamjari ko aduga ngasai sigi Kristen Gilbert che magi mana tawri phattaba thabak sida ngasai victim oihodeba mi mami mari do adu panjarake ko Stanley Jago Doski hai ko sahi humfutaru aduga Henry Huden 35 ko adai di Kenneth Cutting hai ko 41 aduga Edward Iskura 69 ni ko moi ngai je moi mi mari je magi victim ni ko adu victim jing jigi photo je hapdi yai ko mai macha gi photo adai magi achai mana ising asaba ga hijil laga hatki angang do loi hapa yai ko hapa ya ba je mayam gi nuai leba mong lekte mai hobi da tawrani hayeng copyright am la ani ai di YouTube channel ji jo mu kai di khudum di accident am thopu gum ne ba copyright se laktana ba ai tangai phadana hapta ya da ba hai tare kitang di hapcharam ge du ga yam ka hena nungai doi ni khange jan details oi ba paw adu ga details oi ba photo nung do hapa kane na nungai ni di khange adu hayeng mai homai nungai haluraga copyright am la adi ai di aingon do nungai te dana ko aduna yam ka henba photo nung do di haparoi aduga photo do di Google da kai da search tawo matam da dum photo do changka da dum copyright adum thai ko copyright claim la ko pagi kai non lei aduna hapchar roi adubu anyway mayam wari je nungai ragadi mayam na channel asibu subscribe tawsin biramu comment thambiramu like thambiramu adu share ju tawbiramu ba wafam se thamjabo loina na mathangi tangkak ta sidagi hena nungai ba wari ma mayam gi mafam da uduna lakjage haba homji mayam gi mafamda thamjabaga loina na DKS Entertain channel asigi makai digi mayam bu nolukna ikai khunaba uchari adudi mayam bye bye